Kanda walang hange saya pangan nupi koi ko ba do da ya do ko ta ba ko tin pi koi ko ba ya ko ta ba nge ai ga ji ta ka em koi le ko ta ba em ta bi dre mayam aigi ming Jenita Konsang kawe thangwai bal lorong pure le kai dagini kaisampa ta leiba mizu hafkina kanda leiba kafi haiba cafe asidai waiter oina leijabani akhoi ga thabak tawminaba kauta dagi ward number 2 dagi Akhtar Khan haiba miyoi asina aibu ngarang pung 3 ka minute 45 ta matamda staff atoppa leitabagi khudong chaba lauduna wari sanase haiduna atoppa kam da kaurakpani aisu chamna kaisu khandana changu matamda mana ibu nushi pame haiduna phongdorakpadagi aina magi proposal do yaningdabadagi reject tawra matung mana ibu khut sa paiduna chinga matung soaningdaba hakjang mafam kaya da sokpa horakpadagi aiga manga hanguknara matung ai isa kanjanaba haiduna manak adwaida leiba ibungsingda hairo matung mahapu warak watem tawhallaba matung Lamphel police station da leiba women police station da zatuna FIR ma thangatki koi masjid lining nama som sa bagan da meeting bilor ga pangan masing na meeting khat ngai ge smen hai koi ge iman pu bun pa da meeting pe koi ko lo meeting bilor ga pangan jam ngai ge muslim jam ngai ge da meeting furum ta ka da me smen hai ai kon da ko ra ngam ne kon nam pu de sa thor kon han mane ai kon boy na kon da oksa ji kon boy phajal la ga kon da pi sai ai na si ai na ta bo lo oksa ni si ai to min si la tho ge ta puri je tha ba mo ne mon si na kon na pu da ko ma to ma hu ma re kon boy nam ta in le Hariba religion amagi ethics pu lekha ta hali haiduna namdana oksa pizai haibgi matangda arambai tengol gi lusing purel korongan ba common asumna mahaki post asengbo wafam madu sandorakli Madudi ay wakal yaudava mi nate aina video namdana oksa pizagadavu nate mathong maram khangdana irang sagat kumsi molest tawi hariba nipa machado mayamna phuwada siwa tarena police ta sinakhabani haiduna mahaki post asumna thagalakli Thaudok asigi matangda mayamna lana propaganda sandoktuna communal oiba irang sagalakpadagi mahakna mahaki post asumna makhata na hairakli hayeng konungda ining thau yaurga pangange lopsinga wari sanasi haikre aduna arembada irang sagat kumsi maduna afaba mata purakloi haibo wafam sing mahaki post makhata na thagalakli koi masjid lining nama som sa bagan da meeting bilor ga pangan masing na meeting khat ngai ge smen hai koi ge iman pu bun pa da meeting pe koi ko lo meeting bilor ga pangan jam ngai ge muslim jam ngai ge da meeting furum ta ka da me smen hai mayam aigi ming Jenita Konsang kawe thangwai bal lorong pure le kai dagini kaisampa ta leiba mizu hafkina kanda leiba kafi haiba cafe asidai waiter oina leijabani akhoi ga thabak tawminaba kauta dagi ward number 2 dagi Akhtar Khan haiba miyoi asina aibu ngarang pung 3 ka minute 45 ta matamda staff atoppa leitabagi khudong chaba lauduna wari sanase haiduna atoppa kam da kaurakpani aisu chamna kaisu khandana changu matamda mana ibu nushi pame haiduna phongdorakpadagi aina magi proposal do yaningdabadagi reject tawra matung mana ibu khut sa paiduna chinga matung soaningdaba hakjang mafam kaya da sokpa horakpadagi aiga manga hanguknara matung ai isa kanjanaba haiduna manak adwaida leiba ibungsingda hairo matung mahapu warak watem tawhallaba matung Lamphel police station da leiba women police station da zatuna FIR ma thangatki